खुरुमजरी इमेज टीवी मीडिंग ताबीरिबसिंगबु मेनेनो माइथेमना तरामना ओक्सरी मसिनु थिलिपाव पिजरी जिरीबाम की मनुंग सना लैबा बराक सर्कल एरिया की बुटांखल हरिनगर लैकोइबुंग अमसुंग लमताई खुनौदा ngarang numdang pung 10 ताबा अदाइदगी हौना कुकी खुलाई पाइबसिंगना माइतैगी युम अयाम मई थाखरे मतुंग ngasi अयुक पुंग 3 रोम ताबा मतमदा खुलाई मटिक साना पाइबा कुकी लालहौबसिंगना बोम यावना माइतै लैरिबा मफमसिंग लमताई खुनौ रोमदा कोइसिन खिदुना अकनबा मवोंगदा खुद थोंगनाखि कुकी लालहौबसिंगना बोमना लांदारकपदगी खुनगाकपा अमदी IRB पुलिस सिंग खुद हंदुना नोंमै कापनाखि हाइरि मतुंगदा AR सुलाकपदगी खुद थोंगनबा लेपनाखि हाइना खुंजा सिंगदगी फंगबा पाव अमना हाइरि जिरी मुक पुलिस आउटपोस्ट फॉरेस्ट सोतो बेकरा पुलिस आउटपोस्ट गोवाखल फॉरेस्ट बीट मई थारमले अदुगा पौमी अमगी युम यावना खुन मरी युम हुमद्रानिथोय सु मई थाखरे खुनसिंग अदुदी बुटांखल मैतै युम अमा हरिनगर अमा मोदुपुर मंगा लमताई खुनौ हुमफु मंगा पुन्ना युम हुमद्रानिथोय मई थाखरे ngarang numidang pung 10 makhairom taba matamda बुटांखल मैतै खुंदा मैतै युम अमा लैबा अदुदा इहान हाना कुकी लालहौबा सिंगनी हाइबा मियोय सिंगना मई थारमखि युम असि RK मांगोल सना कौबा मियोय अमगिनी युम्बु असिगी मचानुपी RK चंद्र सना कौबी नुपी असी हौजिक जिरी न्यूज नेटवर्क JNN की स्टाफ रिपोर्टर ओइबत नतना नॉर्थ ईस्ट विंडो TV NEWTV की जिरीबाम करेस्पोंडेंट ओइना थबक तौरिबनी लाइबक फबदगी युंगी प्रॉपर्टी सिंग लोइना मांग ताख्रबसु मियोय सिंगदी असोक अपन थोखौदे हाइरी जिरी न्यूज नेटवर्क JNN की स्टाफ रिपोर्टर ओइबत नतना नॉर्थ ईस्ट विंडो TV NEWTV की जिरीबाम करेस्पोंडेंट ओइरिबी RK चंद्र सना की मयुम मई नतुमना थादोखिबबु जिरी न्यूज नेटवर्क JNN कमिटी की चेयरमैन ओइबत नतना JNN की एडिटर इन चीफ सेरम हेराजित सिंह की माइकैदगी नुंगाइतबा अमदी मई थाबदा चेनबसिंग मणिपुर लेंगाकना आइन की मतुंगिना चेराक पिबियु अमसुंग ngak senbiyu haiba wafam phongdorakli mahakna makha tana phongdorakpada aikhoi paumi gi mayum thadokhiba asi tasengna pende athuba matamda compensation piu haiba wafam su phongdorakli अमरोमदा ngasi ayok nongalamdai ayok pung 3 rom taba aduwaida खुलाई मतिक साना पाइबा कुकी मिलिटेंट सिंगना नोंमै बोम यावना लांदारकपदगी बुटांखल मितै खुन हरिनगर मोदुपुर अमदी लमताई खुनौगी खुंजा मरिफु रोम बोरोबेक्रा पुलिस स्टेशन द लैरी हाइरी अदुगा IRB पुलिस सिंगना खुन सिंग असिदा RFB चतुना कन्न ngak सेंदुना लैरी हाइना खुंजा सिंगदगी फंगबा पाव अमना हाइरी लोइनना कंगलादगी हेलीकॉप्टर दगी जिरीबाम दा CDO सिंग थुंखरे लोकसभा इलेक्शन की फल लौथोख्रब हेक मतुंगदा कुकी नार्को टेरोरिस्ट सिंगना मणिपुर दगी माइटे सिंगबु हाटपा तुप्पगी थबक अमु हौरकले थासिगी हौखिबा जून 3 S शरद कुमार बु फारगा मंग कक्तुना हाटख्रब तुंगदा खुलाई पाइबा कुकी मिलिटेंट सिंगना जिरीबाम डिस्ट्रिक्ट की मनुंगदा लैरिबा माइटेगी खुल सिंगी युम सिंग मई थादुना माइटे सिंग मखोई खुलदगी चटखिनबा लांदारकले लोइनना लाइसंगमदी लाइफम सिंग फावबा मई थारमले निंगथीजना प्लान तौबा मवोंगदा बराक टुरेलदा हीदा लाक्लगा कुकी मिलिटेंट सिंगना मणिपुर पुलिस जिरीबाम दसु अटैक तौरमले ओइरगलिबा तमथीरबा फिबम असिना मरा लैजद्रबा मियोय कयागी लन थुम अमदी पुंसीदा अचौबा सिंगनबा अमा ओइबना माइतै खुंजा सिंग कुकी मिलिटेंट सिंगदगी मखोय मसा ngakthoksanaba थौरांग लौखटपा ताबनी जिरीबाम एरिया दा कुकी नार्को टेरोरिस्ट सिंगना सथरगलिबा थवोंग सिंग असिबु कंडेम तौबा ओइना जिरीबाम डिस्ट्रिक्ट टोटल शटडाउन लौथोकले इमरजेंसी मेडिकल अमसुंग धर्मगी ओइबा थबक थवोंग सिंगददी शटडाउन असिना कोनसिललोय हाइना माइटै लानमी जिरीबाम यूनिट की चेरोल अमदा हाइरी चेरोल अदुना मखा तारदुना करिगुम्बा कुकी मिलिटेंट सिंगना मखा ताना अटैक सिंग सथरकलबदी विलेज वॉलंटियर्स सिंगी माइकैदगी अकनबा मवोंगदा खुद हनगनी हाइनसु मखा तारी
Hauzik Jiribam gi leiriba fibam ase yengsinbinaba Manipur gi Chief Minister N Biren Singh bu lakpinaba haina All Jiribam United Clubs Association Azuka gi President M Aipaksana ngasi ayuk pung 8 taba matamda Babu Parada leiba All Jiribam United Clubs Association Azuka gi office da Paumi Singh unaba amada fongdokhibane mahakna makhatana haikibada Jiribam da megi ahum lishingani kulhumdoi dagi thodok macha ani natana asukuiba matam masi fawba thodok tholaktraga handak lishingani kunmari gi me ahum me amadi jun thada mishi mina yaurakpa aduga handak noma nini sigi manungda yamna pamdaba thodok tholakpa bekra maikaida yum mai thaba mafam khuding safety oide haidana relief camp leiduna leiriba phibam asi hena fatre khudakta state force Jiribam manung thungna marang kaina amadi central force sing marang kaina khudakta deployment taunaba haiduna ngasi DC Jiribam gi khuthang da Manipur gi Chief Minister da memorandum ama pishilagani haina fongdokhi mahakna makha taraduna haikibada nahandagi barak circle amadi jiri manung da leiba yum sing dagi chenthorakpa miyoi singbu financial support tobiu haina fongdokhi ngasi gi pawgi mifam aduda Jiribam da leiba apunba Jiribam maira paibi AJMP MSF District Community All Manipur Union Association Amoba All Jiribam United Clubs Association Azuka gi luchingba sing sharuk gyakhi manunda leiba mafam khara singdagi akogi jirigi khara safe side ena lawriba mayon sida chenthoraiba akogi chingdong laikai primary school da morbungdagi akogi nupi angang chamu yakhagi mathakta leire aduga begagi circle dagi chenthorapa nupi angang mayamana sport complex da chani gi mathakta leiribase masi hauji pawda disi apunba India gi manungda leiriba Manipur gi miyambu foreigners singna sanga hatpadongna halaklawa fawbada tuminna yengduna leifam thokte athubada India lengakna waroisin purakadabani Manipur lengakna so lomi sinmi singbu ngakpi senbigadabani nomagi sara talamba sinmi singda thabaki mahutta khulai oina pibiro hairakloi hainingai leite haina United Labour Organization Manipur gi organization secretary Sumanta Thongsomna fongdorakli ngasi Manipur Press Club ta pangthokpa pawgi mifam amada mahakna hai haukiba chahi gi me ahumdagi mapal dagi changlakpa kuki migrants singna yelhomi maitai gi mathakta satharakpa lan asina ingna sikna leijaramba Manipur bu thugaina ba honarakliba asi yelhomi aikhoina kanglu furuk khaidana akan mamawong da condemn tawi chahi ama helaklaba lan asina lomi sinmi nomagi chara tanjariba singbu thamoi sok halle kuki maitai gi lan asida atamnana lomi sinmi singda khutthaba haibasi Manipur gi lairaba miyambu singnabani lomi sinmi singda khutthaba khudakta lepkadabani karigumba makhatana satharaklabadi lomi sinmi singda thabaki mahutta khulai oina piro hairakloi hainingai leite thokliba lan asi athubada loisinba pami loinana tongan ba sector singda thabak suduna nomagi chara taliba organization asigi Lomi sinmi singna mikup nahom singna sintha pangthok pinaba section wa thamki mahakna makha taraduna maikai mari dagi drug karbar tawwa masataki khanba miyoi singna lairaba leibak asida ipa ipuna thambiramba lam phawba mungani haina satharakpa lan asi British ki colonial laigak adu makha samtharakpani haina lowi asigumba Manipur gi apunbagi saktamda sinnarakliba asi aikhoi miyam khangminnabagi tanja asida aikhoi miyam punna lepminnaduna thengnaminasi haiki tongan ba sector singda thabak sudra sarata liba United Labour Organization Manipur gi lomi singi singbu tikup nahum singna sintha pangthok pinaba section wa khanjani Maikai bari digi drug karbar tawba masagi da khanba miyoi singna leiba lebak sida ipa yuna thambiramba lam phawba mungani haibagi mongda satharakpasi British ki colonial lengakta makha satharakpani haina lawi Manipur da thongliba irang asi hena sauthoknaba singchep thariba sing amadi aranba paw kaya sandoktuna miyambu
asauba pokhanbagi thabak tawbiganu haina Inner Manipur Parliamentary Constituency gi MP elect Dr. Angomsa Bimol Akoijamna apel tawrakli ngasi kaisam thongda leiba mahaki yumda pangthokhiba pawgi mifam amada wafam asi phongdokladuna Bimol na hai Manipur da haukiba chahi gi me ahumdagi hauduna ngasi fawba satharakliba lan asibu hena sauthoknaba honabada singsep thariba miyoi sing aikoina khangdokpa mathau tai masida natana irang asibu hena sauthoknaba aranba paw kaya miyam da fanghalliba social media singnasu asigumba thabak asi tawbiganu irang thokpa mafamda leiriba minority furup ki miyoi singbu mafam adudagi thangdok thangjin tawbagi mahutta mafam maduda ahenba security gi section thorang tawduna thanamba thoklabadi irang asi kharama khaidi nem tharamba yabani aikoina irang leire haiduna mafam madubu thadoktuna senbagi mahutta lenga ki mathakta ahenba security pbu haiduna taksin gadabani loinana irang asi hena sauthoknaba aranba paw sandokpagi thabak sing yariba makhai tawbiganu haina su phongdokhi amukta thoki de mama India dam thoki mama Manipur de mi se thangdo koi taw ga sidai de kuki khara le mi September gi akhai adai de thangdo khrise matin ti bedi nga moi wari do yana na ba moi na pa me separation do tana ba valley de na kuki leitre ching de na mai tei leitre have se narrative se hek ma kok de mi gi hek thok ba incidents de moi gi academic elites de gi hauraga politician de horaga fruit amagi kangbu me maroi na masi am toy na ngang se khoi confront taw jing na mai tei le ram da bi ya itam da di kuki lei di so khoi na hantan nan na gi interview so hai adu thira kan da ne ba moi na September da kangbu ma thangbu ki ja de di moi wari do pop ta ra geographically population noi segai na re ya di wari do kai rak pai ne ba moi na September da ne ba ai na get chum na ma ne ba ina ai wari seng haijer ram ne sai na aina media gi isina omada aina Manipur phone to raina national media da haira ma bani da so no ki kenom to ka dong mali masigi mafam imfa da kuki le hai ba to ga nongala mai cha ko ne ba Manipuri Students Federation MSF ki environment friendly campaign sanghalasi Manipur gi makhada mass tree plantation drive ki dama kwa kaithel la leiba MSF ki mayai loisang dagi lamthakre Manipuri Students Federation MSF na Central Forest Division ga punna khushamnaduna Imphal East District ki manung sanna leiba Nungdum Nungnaubi Kalika Nongmaising Range Central Forest Division da sathagadaba thauram asigi mangoinana pangthokpa lamthabagi thauram ga mari leinana MSF ki President Hizam Roshan Nahai thauram asi tungi mirol ki dama akoibagi fifam kaidana thamnabagi wakhallonda usara thabagi khongjang asi sangsilakpani mahakna hai loiba naide hairiba pak saurba taibang pan asida mioiba aikhoina yumni haina kaujage haibada aikhoina ngasi khundariba male masi natana atai leite adubu mioiba aikhoina khangna natraga khangdana sathaba thawong kayana male masida akanba chaitheng kaya ama piri masina mahausa ki khal kaihanduna ka hena sahanba ingba atenba matamda ka hena nong suduna ising ichau thokpa amaromdana nong sudabana maram oiraga ikang thokpa kum kaya aikhoina uba fangli sahi amada upambi makhal lising kuntra nongmada humdra mari amadi malem leimaidagi mutkiduna akiba mawong ama oiraklei mamangai gi ipa ipu singna mioiba amadi thawai panba jiba singa mahosaga amata oina punsinduna hingbagi liklam sembiram liba asumna aikoina su nauhongnana malem amadi akoibagi fivam ngak senduna hanadagi satharak liba liklam kaidana ba honasi phongdokhi 1949 da Indiana Manipur merger agreement sign bada yaukhiba sing aduki wang mada tawrak labadi lamdam asigi miyamna pre merger status demand tawrak hainingai leite haina the Great June Uprising Observation Committee gi chairman Joychandra Konthaujam na phongdokre All Manipur Manpower Upliftment Center AMMUC amadi the Great June Uprising Day Observing Committee anina khushamnaduna Kekrupat leiba athoba singi khubam sit sengbagi thauram pangthokhiba aduga mari leinana mahakna wafam asi phongdokladuna makhata na hai June 13 da Bangkok ta ceasefire sign taunabada without territorial limit chatnaragani hairakpadagi miyamna irang haurakpadagi athoba 19 thawai pontha
ꯄꯤꯈꯤꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯂꯟ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ ꯂꯣꯏꯅꯅ ꯉꯁꯤꯁꯨ इरमदम इजाति असिबु कायनबा कम्युनिटी खरना संगसिलक्लिबा असि द जून अपराइजिंग ऑब्जर्विंग कमिटी लैरिबा मखै ओइथोकलोय 1949 गी ममांगदगी मणिपुर गी अहल सिंगना इखेंगना यातुना थंबिरंबा ngamkhai asi thugainaba maru hundri haina fongdoraki amadi ngasigi sit sengbagi thauram aduda AMMUC gi thaumi marifu mukna saruk yaki मफम मतम की मतुंग इन्ना थौदोक वाथोक थोकलकपदा अखोइना खंगना सेट इनगदबा फिरोल खंगबा यामना मरु ओइ हाइना मणिपुर पंडित लोइसंगी पंडित ngari yanbam खोमबना फोंदोखरे वाफम असि ngasi कांचीपुर दा लैबा नेशनल रिसर्च सेंटर दा उमंग लाई लाइफमलैंड योखत लुप उलयोक अमदी इनात योखत लुप EYL ना पुन्ना सिंदुना अखोइगी इनात मसक खमिनसी हाइबा हिरम पांगथोखिबा खन्ना नैनबगी थौरम अदुगा मरी लैनना फोंदोखिबनी थौरम अदुदा अपुनबा मणिपुर हुयेन लालोंग लूप की प्रेसिडेंट ओक्रम मंगलेम मिटई लॉयर्स फॉर ह्यूमन राइट्स मणिपुर की एग्जीक्यूटिव डायरेक्टर मैसनाम कोरौ हनबा लुवांग इनात योखत लूप की प्रेसिडेंट बुख्रमबम पिवारेल उमंग लाई लाइफमलेन योखत लूप की प्रेसिडेंट सेंजम अवांगबा ना अथोइबा मिथुंगलेन सिंह ओइखी खोमबना हाय लाइफ लमदम असिगी सेटलिबा इल्लिबा फिरोल सिंग असि पंगसेत सेटपगी ममी चावना तारकली लैमा निंगथौ हाक्तक्तगी थाक वांगना थंबिरंबा खंगना सिजिनरंबा सिंगबु अमुक नौहौना मियामदा खंगहनबा यामना मथौ ताई मफम मतमगी मतुंग इन्ना फिरोल सिंग असि सेटपा इनबा यामना चंगी अनौबा मवोंगदा सेमदोकलबसु हाना लैरंबा फजगदबा चानगदबा मवोंगदा सेमदुना सेटपा इनबा मथौ ताई मीना येंगनिंगदबा मवोंगदा सेम सागदबनी येंगबदा नुंगाइरोइदबा फिरोल सिंगदी सेमबीदनबा मियामदा खंगहनबगा लोइनना ममांगैगी फजबा मवोंगबु मांगहनदना मदुदगी हेना फजबा मवोंगदा पुरकनबा होनमिनसी अइखोइगी इनात की फिरोल सिंगबु योखतुना थंबा मथौ ताई हाइबा वाफम फोंदोखी लेबाकी ओइरे कोइ इरन ओइरनी अदो हाना लेरमी उपुदा सुम नमसलगा थमजे हाइबा नसेते हाना लेरम पोसी हेना फजबा मवोंगदा पुरकनबा गी सिजिनबा मवोंगदो अदुसु फजहनबा प्रमोट तौनबा अदुगी पांदमदुदनी अखोइना असि सुमाइना फिरोइ फिंगाम हजिक सिनरिबा हाना लेरम मयाम सितगी होंगैबा मयाम से सिदा करी करी तौसिगे हाइना खना नैनबगी कनो रूम अम खक ये हौरइबा नहारोन सिंगसे मतंग सिदा ngasi nungthili pau pijaba loijare midiang tabiriba singbu amuka na khurumjari